ai haning ba mi su yam leirani hojik adu ai ha kera tuk kera ha chungai sida aina semamba video makhal da adu tangdi yengo mayam ngasisu ai anauba video ama puraga mayamgi mafamda laksare ado video se hawdingai mamangda mayam punna khoiromjari mayambu ado video se sum hawjinrage ko mayam mayam sigi khogi Nirupama se aina ujaba matamda magi video se viral ani shure ko ahamada amasung jengjagre aduga sigi video siga aniyak subune bako ado sigi video sidadi aina ai oiba mot mangonda khitang su koi mayam da dagi ai oiba mo su khatang phongthok sage na sigi video se simaji hemjara kune bako ai maitai ni aduga ai gi dharma na christian ne ba ai maitai ni aduga ai gi dharma na christian ni haibane bako ai gi dharam ai isana maitai oijaba dharma na christian chatpa ado ai gi oiba mot tadi ko sigi se magi mot ni ko ado ai gi su ai gi thamoi da lejaba ai gi oiba wakhal dadi Christian haiba Christian se Christian gi khoi gi kuki oisnu naga oisnu jaha oisnu khoi gi moina akhoi gi dharma se kai dong de latte ba akhoi gi maitai gi akhoi gi lining lai shon se kai dong da atopa jati atopa matana akhoi gi maitai gi lining lai shon se tau die ba khoi sana mahi chatpa khoi gi dum kanoram da kabui adu di masagi manat ki khoi sana mahi akhoi na moina pamjaraga latpa khotpa nate magi dharma dum hana dagi leje ba dum lasa bagi wa khatani aduga khoi maitai haba maitai sina kari haitono khoi phongyan jan base anamba matam da khoi maitai sina anamba matam da su jale adagi ai isagi phajakraba ai maitai ni ko ai maitai gi phajakraba ai inat ki oiba lining la shon lairi matada khoi hoi laidi amatani khoi magi jati gi matung oina khoi ama maming thongra su lai budi ama khatane lai ama khata warga su ai izati gi ai gi furuki ai gi phajakraba ai gi ishor se sise latpana di ai gi ona di phagadra na khali ko ado ni gi amagi hoi lai di khoi gi ishor di ama khatane magi jati gi matung ina ta sena khoi gi maming khongjarga su ado ishor di ama khatane ado warga su ai gi maitai haba ai se maitai to porabani ko adurgadi ai gi maitai gu oiba nu phajakraba chana lonchat adagi mayam se ai isana khoi gi masak takadobune ba ai isana masak takadobune ba aduna kaidonungda ai gi oina di maitai amana atopa lining laishon hoi mai gi pamjabudi pamjabani ko pamjabo waraga su ai gi oina di setlaninde de atopa jati amtana su sigumba khoi gi phogan jamba si yadabane mai gi manat gi oiba mai gi ishor ningjaraga magi abo thakta thangkalingai mai masa na sum hona jabani ko aduga hoi maitai di kari haidono hoi mai gi pamjabo waraga su ishor bu ogera jaha bu ogera mai gi apam da loina budi setnai ko ado aina maitai oina porgade ai gi ijati aina kangadabani ko ai gi ijati gi phajakraba chana lonchal ai isa na takadobane sise mamu haijaninge bako adu kuki loin phatam na te ba khoi maitai na arambay na aduna kuki tumna hat kadabani aduga kuki loina phatena aduda hairaba yaroi ba kuki marakta thamo yam chawo yauri minungsi khangba yauri leire su haiba yam yauri okhat afaba khanba yam yauri ba kuki gi marakta afaba yamna jauri hare bako next ki khogi Nirupama na haise kuki gi marakta afaba mi jam jauri hai bako ado hoi tai bang mi oi ba se magi loina khogi फत्ती है यादे को लोई फरबसु लेरमबसु याय फरबा लेरमबसु याय अदुबु मिगी दे लिंजे चपमानागी है अखोय गिदी तसेना मिनुंसी चावसे Nirupama खोगी मिनुंसी चावसे खोई मैतेना सोम हेनबनी को सोम हेनबनी हाबदी अखोयना कुकी मी अमा अखोय रोमदा हेनजलपो जहा तबो मोसे खोगी सोशल मीडिया दा खोगी मसक ममिंग नाइना थादोगा मोसे कन्बिखिबा ngaktaneबको अदो मोय रोंगदा खोगी मैतै अमा हेक्चंगिबा मतमदा मोसे खोगी लेमा थादेबा लोइनमक खोगी
ꯁꯥ ꯉꯥꯗ ꯑꯣꯠꯄ ꯑꯗꯨꯃꯥꯏꯅ ꯑꯣꯠꯂꯒ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅ ꯃꯄꯨꯟꯁꯤ ꯃꯥꯡꯈꯤꯕ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯣ ꯃꯣꯏꯒꯤ ꯑꯐꯕ ꯑꯩꯈꯣꯏꯒꯤꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯔꯣꯝꯗ ꯃꯤ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ama oisunu fatte adu taw ada tawana adum samjaiba nigi ama tawa sum tawri moigi afaba leiba miyamdana ngasi bokta khoigi madi tawgunu si fatte na haiba si ngasi bok matam ngasi bok leiba matam da haiba jani Nirupama nang tagraba sinida tasengna moigi afaba so leiramba su yaiba adu leiba moigi afaba miduna ngasi bok ki manungda sigi thabaksi sidi sigi thabaksi di phattena haiba wahayama moigi kuki afabaduna ngasi bok lebada haiba wahayama tabraba ꯇꯥꯗꯕꯅꯤ ꯀꯣ ꯁꯤꯁꯤꯃ ꯑꯃꯨꯛ ꯂꯩꯔꯦꯀꯣ ꯑꯗꯨꯅ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯋꯥ ꯉꯥꯡꯒꯗꯕꯅꯦꯕ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯌꯥꯝ ꯂꯨꯔꯕꯅꯦ ꯑꯗꯨꯅ ꯑꯩꯅ ꯉꯥꯡꯅꯤꯡꯉꯦ ꯑꯩꯒꯤ ꯀꯩꯅꯣꯅꯤ ꯔꯥꯏꯠꯅꯤ ꯍꯥꯏꯅ ꯑꯩꯅ ꯄꯨꯡꯉꯥꯡ ꯉꯥꯡꯕ ꯌꯥꯗꯦꯀꯣ ꯑꯗꯨꯅ ꯋꯥ ꯑꯃ ꯉꯥꯡꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯍꯥꯏꯕꯁꯦ ꯑꯃꯨꯛ ꯍꯜꯂꯛꯑꯣ ꯍꯥꯏꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯋꯥ ꯑꯃ ꯉꯥꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯋꯥꯁꯦ ꯉꯥꯡꯒꯗꯕꯅꯤ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏꯗꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯔꯕ ꯂꯤꯗꯔ ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯁꯨꯃꯥꯏꯅꯅꯦ ꯆꯞ ꯃꯥꯟꯅꯅ ꯀꯨꯀꯤꯗꯁꯨ ꯂꯩꯔꯦꯕ kukiga arambaiga kaidonungda samdamnaba yaroiko kaidonungda si matangda samdamnaba yaroi adagi sigi video sida su nana semiba video sida nana arambai panbagisu mathau su ta de nangna thado haningba oragadi nangi sonangi adu da thado hanibagi admoire su phana haidragadi adu da nang su yam haribako adu gido dum hayo sida mi su pakano bako mi paagadi adum akaiba lakani habsi nangna sana khangadabone ko aduna kuki marakta wakhala phaba khanba degi thamoi chawba miyam jawe na harebako adu ragadi mogi thamoi chawba minungsi khangba mayamdo kadai da lekharaga sinida khoi yamna khoi maitai da otpa naiba matamda khoi social media roiro dum amana degi leiba miyam sina khoi si phai si phatte degi si tawhinu ko adu tawda tawna miyam si lauri khoi maitai de adu moigi kuki dagi khoi puksen chawba lariba miyam khoi minungsi khangba lariba miyam dura ngasi bokda kari haiba kari khoi afaba adagi moigi si tawba yade haiba polaba ngasi bokda tagi be lerabra leitabani ko se ꯑꯩꯒꯤ ꯄꯨꯄꯨꯁꯦ ꯂꯥꯏ ꯌꯥꯝꯅ ꯅꯤꯡꯕ ꯂꯥꯏ ꯌꯥꯝꯅ ꯊꯥꯖꯕ ꯏꯁꯣꯔꯕꯨ ꯌꯥꯝꯅ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯊꯥꯖꯕ ꯑꯗꯨꯒ ꯃꯆꯥ ꯃꯁꯨ ꯑꯩꯈꯣꯏꯗꯀꯣ ꯍꯥꯏꯗꯤ ꯂꯥꯏ ꯏꯁꯣꯔꯕꯨ ꯊꯥꯖꯧ ꯅꯪꯅ ꯅꯤꯡꯉꯤꯕ ꯏꯁꯣꯔꯗꯣ ꯆꯦꯛꯁꯤꯟꯅ ꯊꯥꯖꯧ ꯅꯤꯡꯉꯨ ꯍꯥꯏꯅ ꯑꯩꯈꯣꯏ ꯄꯨꯄꯨꯅ ꯃꯁꯥꯃꯛꯁꯦ ꯐꯝꯅꯥꯏꯕ ꯑꯣꯏꯖꯔꯒꯁꯨ ꯃꯆꯥ ꯃꯁꯨꯁꯤꯡꯁꯤꯅ ꯅꯤꯡꯕ ꯂꯥꯏꯅꯤꯡꯁꯤꯗ ꯀꯩꯁꯨꯝꯇ ꯑꯌꯦꯠ ꯑꯀꯥꯏꯕ ꯄꯤꯗꯦ ꯑꯗꯨꯗꯨꯒ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯍꯥꯏꯕꯁꯦ ꯇꯁꯦꯡꯅ ꯑꯩꯒꯤ ꯏꯃꯥ ꯕꯕꯥ ꯑꯣꯏꯔꯣ ꯑꯗꯒꯤ ꯑꯩꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯏꯄꯨ ꯏꯕꯦꯜ ꯑꯣꯏꯒꯦꯔꯥ ꯖꯍꯥ ꯑꯣꯏꯒꯦꯔꯥ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯊꯛ ꯊꯣꯡꯕꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯧꯒꯠꯂꯛꯏꯕ ꯃꯌꯥꯝ ꯏꯆꯥ ꯏꯁꯨ ꯃꯁꯨ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗꯀꯣ sise phaina sise phatena haibase akhoi laining laishongi maramda oragasu ko laining laishongi maramda oragasu akhoi gi ahal loiba singna aigi inat gi aigi jati gi laining laishonje ta singna sise chatlu haina akhoi gi macha machu oiba singda akhoi gi takpi ga dawone ba ko adagi aina chatningba laining laishonda chatlu haiba pose aigi oina su sigi matangse jajaningde adagi akhoi gi haicho hainingde ai maitai gi proof the poramna aigi jati se aina kanjaga dawone ba aina kanjaga dawani aduna ai phatraga di kaidonungda afaba samaj porokpasu yaroi aduna ai isa phaba se yamna maru oeba ko aduna ai gi inat ki oeba khoi gi satnabi mayam se ai isana tawgadawne ba ka khoi gi atoppa gi kaidonungda lamsanba se ai hatkira sagaira hatkira mai thara hatkira hatloba ko karigumba aina soigragadi ko sorry haibase ikarodawne ba ko aduna hena aina sorry harakan aina soiriba poto sorry harakan khoi gi mayamna oro adagi nusiba hendoine ba ko aduna aina kaidonungda hairoi adagi aina helena chalagadi kaidonungda khoi afaba chu oiroi aduna aina soigiba yahaneraga chu sorry haibase kaidonungda ikarodawne ado sisimaga thabjaramge ado ngasigi video se sara chum losinjage mayam bye bye